इकाई खुमनदबगी ऑपोजिट वर्ड से अखोई मणिपुरी द करी कवे उसितब नत्रो अदुदी मणिपुर प्रजा मियाम से इकाई खुमनबिदब हाइबदी मणिपुर प्रजा मियाम से उसिते हाइबनेबा असीने अखोइना कइनो तौरिसे करीगी याइफनबा लेबाक की इंटरेस्ट खनब पोट ओरगदी अखोई पॉलिटिकल पार्टी मियाम कौद्रिबनो अदुगा मियाम द करीगी खंगहनदबनो असीना चिंगबा मियाम अमले अदगी वाफम अमना अइना थमजनिंगबसे ऑनरेबल प्राइम मिनिस्टर से यामना कंडोलेंस पीब कनबा यामना एक्स द ट्वीट तौब कनबा अदुगुंबा यामना सोशल मीडिया एक्टिव ओइबा ngasi खक्तसु लेटेस्ट न्यूज़ ता एकोई थबक तौब खक्तना यारोय एकोई सोशल मीडिया दा अकोई यामना अलर्ट ओइगदबने एक्टिव ओइगदबने सोशल मीडिया दा फोकस तौगदबने प्राइम मिनिस्टर मसाना बीजेपी की इंडिया की लेरिब एमपी मैम सिदा इंस्ट्रक्शन पीबगी अकोई नेशनल न्यूज़ मैम दा हुजिक यावरे इसिनेबा असुकी मतिक एक्टिव ओइरिबा सोशल मीडिया एक्टिव ओइबा लीडर अमना करीगी मणिपुर की अवाब ताबदा नोमता वहाई अमा हाइदबनो नोमता वाफम अमता फोंगरोक्तबनो मणिपुर की प्रजा मियाम सिना अवाब तारबा मिसी मिना अवाबगी मैचाक मैमना अकोई मिटू पिरांग कंद्रिबा मणिपुर प्रजा मियाम से नोमतसु नखोई खनरगनो नुसिनना हिंगमिनगदबने हाइदना माना थेमजनबगी वहाई अमता हाइदबा करीगिनो अदो क्रिकेटर अमा अकोई सोकपगिदि मा याम थवाई नुंगाइतना कनो तवेबा एक्स द पोस्ट तवेबा अदुसु खुबी यम खित इंजुरी तौबी खुबी सोकपगी अकोई इंडिया की क्रिकेटर अमा खुबी सोकपगी एस नुंगाइते द पिच विल मिस यू का हाइदना पोस्ट तौरिबने अदगी मी की गाड़ी एक्सीडेंट मखोंग खर सोकपगी सर्जरी तौबगासे अस द होल नेशन विल मिस यू विश यू ए वेरी स्पीडी रिकवरी काइना अदो मणिपुर की चाही अहुम हेलब इरांग सिददी मा चुपचाप तुमिन लेरिब करिगिनो वाई अमता हाइद्रिब करिगिनो अतोप्पा अचौ चौब स्टेट थोपो ओरमगदी माना तुमिन लेरिसि सुमाइना तुमिन लेब यारमगद्राबा सि मियामना लोइना खंगनरबनेबा गुजरात रायट अदुम अखोगी कनो राजभवन कौरकाना फमगिबा मीटिंग सेदा all political parties मैम से लोइन वामन ख्रे कुइमन ख्रे करी करी सजेशन तब है तानगदबनी तसेंग सोल्यूशन से पुरके हाइतारगद स्वाई मतंगदा बीजेपी की पार्टी के ऑफिस ओंथोपगी मौंग खर खक कौखिबसे नुंगाइतबे वफम फोंगदोए लोइना लोइना लाकदरिबसे करी सोल्यूशन पुथोरकदरिबनो प्रजा मैम मतम कुइना गाइदिबसी थोइबा अखोई कन्फ्लिक्ट असिगे सोल्यूशन वरोशन पुरकपदन करी पुरकदोइनो अदुगा सोल्यूशन लेरब्रा अदुगा पुंखाय अमगी पुंग अमथगी मतम ओइरगा तेन खरब मतम ओइरगा चोचानपुर से मुंग चटकनी से सुम लाकनी दु तारगदी खुद खक हायरमगा चटकिबा की पोट ओइदोरिबा लोइना लोइना अखोगी कइनोदा राजभवन फमखिबा मीटिंग से करी वातानरिबनो तसेंगना अखोगी क्राउड मैनेजमेंट कइनो वरी सानरिब्रा अदु खकी ओइरगदी कइनो खकी यामना अखोगी राजभवन की सैंक्टिटी से यामना कहानी लवार डाउन तहनबने वफम सु फोंगतोकपने आई ओजापम किन थमजगे ओजापम किन कमाइन थमबिनिंगे अहानबगे ओइना कइनो अखोगी सेल्फ लीडर की फोंगतोक थमखिबा प्रेस ब्रीफिंग की वरोल सिंकिदा ओजागी मोड ओइन थमबियो हानबगे कोई कांग्रेस की लुचिंगबा Honorable CLP leader Sri Okram Ibobina Phongdok piriba wafam se ekoi leibak praja the entire people of the state miam sina ekoi thamoi manungda phummaga leiramba mayam do madu represent tawraga miam gi voice to mahakna phongdok pibane haidana ai ahan bada sumaina thamsage ekoina sum mapalam da chacharakpa matamda common man amo oina अकोई मिसम प्रजा मोइना अकोइना से इम्फाल टू दिल्ली चटप मतमदा इम्फाल टू बेंगलोर चटप मतमदा कनेक्टिंग फ्लाइट हाइदना फ्लाइट तोंबदा अकोइ से महाका लेओवर लेबे यावे कोलकाता की एयरपोर्ट मनुंगदा अकोइ से पुंग अमा पुंग अनी गुमा पलंब यावे मथंगी फ्लाइट गाइबगी अदगी इम्फाल टू बेंगलोर चटप मतमदा गुवाहाटी दा ngakhtanga अकोइ पनबे यावे एयरपोर्ट मनुंगदा अदो अइना ngakhtang फ्लाइट गाइबगी गुवाहाटी दा पल्लगा लेरंबसे आई गुवाहाटी चलुइने हाइबे याब्रा अदगी आइना दिल्ली चटपदा लेओवर ngahak लेबगी कोलकाता दा आइना ngahak पल्लंबदो आई कोलकाता चलुबने कोलकाता विजिट तौरुरिने हाइबे याब्रा अदो मिसम प्रजा आइखोइना चटपददी सुमाइना लेओवर सि लेयबा फ्लाइट ता अदो ऑनरेबल प्राइम मिनिस्टर श्री नरेंद्र मोदी ना लाकदौरिबसिदि इंडिगो फ्लाइट तोंगा लाकदबदी ओरमोयबा माक्ति तोंगान स्पेशल एयरक्राफ्ट अमदा लाक्तोइनेबा माय फ्लाइट सु कनेक्टिंग लेबा जाला कदाय वाइद लेओवर लेबनो मणिपुर दा लेओवर गा ngahak लेबगी पलम दौरिब्रा माय खुलाकसे अदुना युमधंग नबदा
लागा अखोई कांथोंब नुंगाइते हाइबगी फजदबगी एस नुंगाइते चंगबिरम से यौसन बिरम से हाइबगी मोंग लाप खोलाक सिदि मसिदि मसी उसितपने हाइदौरिब्रा अखोई मणिपुर प्रजा मियाम से उसितपने हाइदौरिब्रा अदुदुबुने ऑनरेबल सीएलपी लीडर ना अखोई मणिपुर प्रजा मियाम से बीजेपी अमसुंग ऑनरेबल प्राइम मिनिस्टर ना असुक्की मतिक उसितबने हाइसे अदुगी दुबुनेबा ऑनरेबल सीएलपी लीडर ना फोंदोक पिरिसे अदुना अखोइना हाइनिंग बसी करिनो हाइबदा राज भवन से ऑनरेबल सीएलपी लीडर ना ngarang पावगी मिफम अमदा फोंदोक पिबदा हाइरे अखोइ याम यावजनिंगु बै वा नतेबा मोइगी मिफमदुदा अखोइसु रेस्पोंसिबल पॉलिटिकल पार्टी अमा ओइना लैबाकसी नुंसीजबगी स्टेट की इंटरेस्ट अवाब तारब लैबाक प्रजा मियाम सिगी करिगुंब खना नैनबु ओइबा तारगदी अखोइसु सरुक याहनबियो अखोइगिसु अंगंबा मतेंग पांगजगे हाइबगी वानेदा प्राइम मिनिस्टर लापगी मांगोइनना ऑल पॉलिटिकल पार्टी मिफम अमा कौरगा ए करी करी तौसिगे कमदौसिगे करी खनसिगे हाइदना मयाम जे अमत्त ओइना अपुनबगी सक्तम दो सागतले हारकांदा अखोइ फमिन्नबा अदुगुंबा ओइबा तारगदी अखोइ सुमाइना फोंदोअमदबा सुयाइबा वाफमसे अदुगी ताइवनबदा करी हाइनोसु फोंदोक्तबा सु क्रुशियल स्टेज ओइरबा सिगी टाइमिंग सिदबो करी खनरी करी नैनरी हाइदोकपा याइ यादे हाइदना याम सिक्रेसी ऑलवेज बीजेपी नबु तौरगदी हाइदोकपा यादबा कॉन्फिडेंशियल ओइबा ngakta ओइरिसि करिगिनो लैबाक की याइफनबा खनबदुदी लैबाक मियामदा खंगनबसु याइना खरा मखैदि लोइनमा एक्सपोज तौद्रगसो अदु नतब तारगदी मोइना खनरिबदो लनाई करी करंबा पर्सनल एजेंडा नो नोई केंद्रदगी एमएलए अमममना बीजेपी की एमएलए अमममना केंद्रदगी बस दा विंगर दा ऑटो दा मैजिक तोंहलगा इंडिया फ्लैग पाइहलगा अखोई मपोट मपोट होनगलकदबने मी अमममना मी अखोईगी केंद्रदगी लिसिंग अनि अनि होनगलकदबने काहायना खनरिब जाला अदगी लंबी सोरक्ता इंडिया फ्लैग पाइरगा अखोई याम हराउ तयामबा सादना मोदी लापा मतमदा लेपगा नोई ngairamo फिरान हाइरो ओगाइना इंस्ट्रक्शन पीरिब्रा करी तौरिबनोबा करी खनरिबनोबा अदो मसीगुंबदना अमत्त यावहंदे ऑल पॉलिटिकल पार्टी मिफम कौबियो हाइबसु यादे अदुगा पुन्ना चटमिनदे तोखाई ताई अमुक ब्लेम तौरक्तोइनेबा अखोई कांग्रेस पार्टी सिदा पुन्ना चटमिनजगे हाइबदा याद्रिबसे अखोई इंथोगा थममिसे बीजेपी ननेबा मसी लेबाक प्रजा मियामदसु आई सेंगदोकचनिंगबनेबा अदुना राजभवन की सेंक्टिटी अखोई यामना मगुन हंथरकपदौना तौहनबा अखोई बीजेपी की पार्टी ऑफिस तौना अखोई मोइगी खननैनभम ओइरकपगी मोंग तौबसे मसी लाइबक थीबने अदुना असिगुंबा एटीट्यूड मखोइना उट्लिबा मयामसिदे अखोई मणिपुर प्रजा मियामसे इकाई खुमनदबगी ऑपोजिट वर्ड से अखोई मणिपुरी द करी कवे उसितब नत्रो अदुदी मणिपुर प्रजा मियामसे इकाई खुमनबिदबा हाइबदी मणिपुर प्रजा मियामसे उसिते हाइबनेबा असीने अखोइना कइनो तौरिसे करीगी याइफनबा लैबाक की इंटरेस्ट दा खनबा पोट ओरगदी अखोई पॉलिटिकल पार्टी मियाम कौद्रिबनो अदुगा मियाम दा करीगी खंगहंदबनो असीना चिंगबा मियाम अमले अदगी वाफम अमना एना थमजनिंगबसे ऑनरेबल प्राइम मिनिस्टर से यामना कंडोलेंस पीबा कनबा यामना एक्स दा ट्वीट तौबा कनबा अदुगुंबा यामना सोशल मीडिया एक्टिव ओइबा ngasi खक्तसु लेटेस्ट न्यूज़ दा अखोई थबक तौब खक्तन यारोय अखोई सोशल मीडिया दा अखोई यामना अलर्ट ओइगदबने एक्टिव ओइगदबने सोशल मीडिया दा फोकस तौगदबनेना प्राइम मिनिस्टर मसाना बीजेपी की इंडिया की लेरिबा एमपी म्याम सिदा इंस्ट्रक्शन पीबगी अखोई नेशनल न्यूज़ म्याम दा हुजिक यावरे इसिनेबा असुकी मतिक एक्टिव ओइरिबा सोशल मीडिया एक्टिव ओइबा लीडर अमना करीगी मणिपुर की अवाब ताबदा नोमता वहाई अमा हाइदबनो नोमता वाफम अमता फोंदोक्तबनो मणिपुर की प्रजा मियाम सिना अवाब तारबा मिसी मिना अवाब की मैचाक मैमना अखोई मिटलू पिरांग कंद्रिबा मणिपुर प्रजा मियाम से नोमतसु नखोई खनरगनो नुसिनना हिंगमिनगदबने हाइदना माना थेमजनबगी वहाई अमता हाइदबा करिगिनो अदो क्रिकेटर अमा अखोई सोकपगिदे मा याम थवाई नुंगाइतना कनो तवेबा एक्स द पोस्ट तवेबा अदुसु खुबी यम खत इंजुरी तौबी खुबी सोकपगी अखोई इंडिया की क्रिकेटर अमा खुबी सोकपगी एस नुंगाइते द पिच विल मिस यू का हाइदना पोस्ट तौरिबने
adagi mi gi gari accident na makhong khara sokpagi surgery tawbaga se as the whole nation will miss you, wish you a very speedy recovery kaina ado manipur gi chahi ahum helaba irang sidati ma chupchap ta tumin leiriba karigino wai amta haidriba karigino atopa chau chau ba state ta thokpo oiramagadi mana tumin leiri si sumaina tumin leiba yaram gadraba si miyana loina khangnaraba neba Gujarat riot aduk sathibado 3 days ta akoi loisalle hairibneba control tawe laksalle hairibneba Manipur pikraba Manipur gi irang asigumba crisis amada akoi world gi powerful oiraba leader amani na moina claim tawjariba honorable prime minister Sri Narendra Modi se Russia ga Ukraine gi lan si mana kham ngamme ga na moina proudly claim tawrineba country ani gi lan soknari badu mana lephanba santi puraknaba mana khut thingjan badi ngammaga masagi leibakta thoiba Manipur gumba pikraba state amda thoiba crisis sidi karigi handle tawningdabano asibu Manipur usitpagira usittabagira haibase sidi Congress party na haibagi wa nate lebak praja miyamna adum decide tawjasanu BJP amasung center da leiba BJP gi lochingba singna Manipur da karamba mityeng yengi kamdongna aikoi ba treat tawbiri kayamna aikoi ba thak wangna or nemna aikoi se loina biri haibase masi praja miyamna adum decide tawjasanu haidana ai ahan ba round us main thamjage okay Oza thank you so much aduga aikoi gi huzik leiriba kaino seida prime minister na atop mafam singadi chatnabagi matam he has plenty amount of time to travel other part of India and even outside of India chatpegi matam mayam ama lei aduga India da Manipur da kadawai laktabano akoi gi self leader su thambi basi masi center amasung state government ani makte gi timely act toram ta ga yam thuna dum loisil han baya bani nataga masi unplanned to bo nama oirabra adu oiraga di khangdre otherwise yam thuna loisil han baya ba pone dum masi kadawai sangthala ga leibano habi pose masu yam thuna rush to gadam habasi hana dagi su Congress ki side tegi pukhala thamme ba wafam su adum thame aduga ai kano da mung lakchege oja sarachandra lakchege oja han bigina akoi gi pesengna akoi gi maga leinari ba poching sida mu akoi gi side batra se amuk kai haita de akoi gi reveal torokpagi aduga mayam sa katang healing haita re kano ma suggestion ma pi bangam gador bra aduga reconciliation si katang ingit khara piram bangam gadora si solution purak paisa khara di phungdu ambana jaga wafam khara mana thamamgane be asale bra kamai thamini oja khoina Manipur praja aikoi miyam se hojik se waba se henman gidana yam wamal laktana waba gi pankhai se a yogidana awaba se kawrak padawna tawreba aikoi ji susangre haina badawm tawreba haidi adjust taw thokhreba awaba se haibati awaba se henman laktana khangba hainarak point tawreba aduna Manipur praja Rajniti sungyaw yaujadaba icham chamba layman kaya ama masi BJP ki soiraba lengak sason Manipur gi BJP gi leader sing amasung center gi BJP singna samjaraba Manipur gi praja rajniti sungyaw yaudaba kaya bo BJP gi moi gi kari karamba hidden agenda laiba politics no aikoi praja miyam bo victim oihallaga sahi ahum wa halli ji karigino asuk amna BJP na Manipur praja miyam bo wa halli se karigino ba mase BJP gi state ta leiri basina so nongmata makhoi gi oibe state namta di phongdok piona aikhoina state ki BJP si kankat laga kupsal laga thamaga center da Narendra Modi khara chai Amit Shah khara chai India na aikoi bu usit pidre khara taw sum tawraga leiba yaroi state ki BJP gi full majority leiriba BJP gi legislature mayam sidi kadai chat khrage makhoi da di akoina wahang hang ba yadabra karigino akoina moibu na cover tawra thamdoise moi hujik center dagi prime minister lak tawre na tawri base makhoi kari preparation tawre kari demand to hogani karigino moina si miyam da khangandaba karigino ba makhoi na si khangandaba asi proposal kari to hogani karam ba CSO adagi sangsthan sing lai diba miyam singa moiga 5-10 minutes unana bagi ayaba pini aduga public meeting ama tawni sumaina mathang da si relief camp ta chatkani mathang si unaram gani mathang sumain tawgani haibagi karigumba amata uthoktriba karigino Assam da lakani haibadadi adugi project tu sangagani adu inauguration tawgani mathang da Bhupen Hazarika gi magi 1 year long celebration dugi manakta chatlaga ma ikai khumna bolamgani adagi sumain tawraga si da halakani haidana public meeting mana address tawramgani na magi tour program do pajana in details da piri neba In case of Manipur,
Prime Minister na Manipur lakpadana magi punamak tawgadaba tawroidaba do's and don'ts khudingmakse pura hidden noina thamise karigino masi karigino haibada mahak lakani laoi bhaubada BJP gi masana khangjaba ngamdrise adagi lauthokpa openly oina tawba ngamdrise adagi hujik la akanda si tawni natraga si tawroi haiba makoina clear cut ama miam da thamba ngamdrise makoi agenda leitri haibane lakadaba the purpose of visit se makoi gi agenda se yam clear oidri kari tawgadage haibasi moi still confused satpana maram oirkanda Manipur praja miam busu moina confusion state ta thambane ba confused chatlagadi moina any handle tawbada yam laire dana situation je adu tawnabane ba moin tawrise aduna Assam da Kaziranga da laaga hing lekto oga samu tuonga koi chatlaga leiba mahakna Prime Minister Narendra Modi na Manipur da kaido boino pung ama tawramaga magi election campaign gi type ta tawraga la amdoise hawjikti public gathering tawraga basan pibagi matam natrieba public meeting tawbagi matam natrieba hujik BJP na khangbi gadabse public meeting da dais da kakhatlaga Prime Minister na miam da basan piramaga hangi badu nateba darkar oide hujikti closed door meeting 1 to 1 from all communities elected legislature mayam se adagi all political party mayam se kaura ga phaminaraga kaidawsige kamdawna solution purakani haibase panchana hana close door da meeting oina tawraga tara lak thokna khanaba loira kanda karigumba road map ama uba phange hairakanda mahakna Manipur da laaga praja miyam da address tawraba oragadi yam mahi yalamgadabane ba adu natte hujik tawriside sulak khidraba nongmata wahi amta su phongdok khidraba Tangoi ondana masidai yum kaya hoi tumna mangraba mikap mirau khonna thallaba akhoi lukhrabi kaya mapuroi ba kaina bagi hujik tawriba mayam macha kaina bagi mitlu pirang kamdriba mayam si yongo asigumba mayam se masi nongmata wahai amta haigidraba Prime Minister na lakadawriba manna lakadawriba si kaidogono haibau khanghandri neba aduga inauguration gi magi jatra khara hulambagi project khara sangarambagi adusu mana sangadawrise karino asida Congress na saramba loisallamaba moina mapan thongi electrification khara tawba light fitting khara hapsanba mapan ye rangpang khara tawba adu khak tawraga finishing touch tawraga moina sangaraga moina maming lawgadawriba Congress na saramba project to sangaba laktawribneba adu khakki lakbo oitaragadi adagi remote ama tawraga tawrakpa yaiba online da aduna akoina yam nungaijadabase sa iba maichak mayamse masi completely damaged oiraba ngasi aikoi Manipur gi khunai se masi hogat pangamdana akoina turaga taraga putharaga leiraba aikoi khunai se na hingiba se masi gi healing touch ama pirurage aina example ama set tawrurage Manipur da matam kaya chaludraga su aina handak chatpadadi ai solution purakna ba hotnaragani haibagi magi adugumba will amada adugumba agenda amga loinaraga lakpo ordi phayeba Honorable Prime Minister na example ama set tawbiramowa British na aikoi Dandi March ki matamda aikoi thum saba yaroi chungba yaroi na India macha myam da India gi lebak lehau da thoksaba thumje masi thingba matamda Mahatma Gandhi na lit tawraga aikoi praja myam ga loina na mahak na chatle harakanda aikoi adumain tawraga British ta gi maithi ba piraga aikoi adumaina salt ki andlon chi tawgibaneba adumaina akoi Honorable Prime Minister na sida moina buffer zone kaina thamjalliba mayam se adudagi hena changba yai sina noigi maitai gi mafamne sina kuki gi area ne ga moina khaidok piraga maldai du da security nga allaga thamiba central gi security forces mayam se masi gi barriers amtang pachana Prime Minister la aga thugai biramaga by road ta chatlaga praja miyam ga loina na chatlaga few kilometers khara changhalamaga aina lit tawraga chatkani aina chatlingai matamda kana kaidawrakpa ngamge haibadu yengo karimta tawrakpa yaroi noi amaga khatnaba yaroi nungsina na hingadabane haidana mana example set ka tawrambo oragadi ekoi yam singthaningai oigadabane ba Prime Minister chatliba magi convoy magi gari maraktu dabu kana lamhen tu hen banano attack tawrak toisibo tawge hardi loi ngamme ba awda somda amuk chatlaga somda speech ama piramba somda hatu la aga somda speech ama piramba apun bagi saktam sagat kadra ekoi divided oiraga leiraba ekoi gi nakpak tanaraba ngasi hill and a valley na khaido ibese masi samjan nabi ramgadra haraga moina Manipur si already ani thokna kairaba gumaina
mafam ani thoknaga address tawdori base masi makso akoidi yam nungai jade ba aduna asigumba mayam ama lei aduna akoina tawriba khuding makse yengbi gadabane ngasi full security da tighten up tawraga masidaida kangla da senglaba manipur gi laifam len kangla da moigi public meeting tawnin tawrise BJP gi Prime Minister Narendra Modi la aga public meeting tawni na tawriba senglaba laifam len kangla se masi se moina tawdori nen tawriba mafam se akoi kanana tawrambano Congress party na praja miyam da Manipur praja miyam da khusinnaram ba mase ado sigi senglaba laifam len sida moigi handpick mi khara tawraga BJP gi wakar khara kaukhatlaga crowd yamba malhannaba adagi kendra dagi mi khara kaukhatlaga phamhallaga mi yam tille Modi lakwa matamda Manipur praja miyam na harau tayam na welcome tawe asaw ba kaisu leite political party khara propaganda tawraga Modi yadre haibe wane tu phajana successful oina mai pakna pangtho isidi na adom da tawngai gi hotna ba angkado adu phatte ba public ki participation lehen gadabane ba public participation lahen gadabne ba moi VIP khara phamaga moina selected oiba praja khara kaukhatlaga phamhallaga crowd oihallaga crowd sahallaga moi bu ngak selhallaga aduda security na tight tawra thamaga aduda VVIP khara laaga wa ngamaga chatkhraga noi phammo taw akoi lakani noi silamo haraga wa khara ngama chatkhibei oragadi adugi purpose of visit to significance impactful sungoi oiroeba asiguma mayam se akoi hujiktagi hona sem saraga keno taw matam oireba okay oza aduna apunbagi oiba thambigadra hairaga tongan base adum keno tawbiba asiguma mayam se adagi ngasidi ngasai pan bigiba akoi anchor na first round ama pallaga aina khumhauda ba ma yaure adugi su ngasidi su se akoi gi BJP na ngasigi thoiba irang se Congress na su sign tawnarambadagi ngasi irang ngasi thoibane haidana leibak praja miyam sida akoi tawbiri bane ba miyam da utchairaga miyam sida akoi Congress pu lana uhallaga moina tawbirambado ngasidi su si sahi ame extend tawre haibada sugi mayok ta leiramiba house na pulap oina amatta oina BJP lengak na luchingba masigi on the floor of the house Manipur gi assembly sida pulap unanimously akoi resolution ama pass tawre hairakanda BJP lengak na su se abrogate tawhallani tharani na tawgiba poto adugi warep tugi against the center na ngasi su extend tawre chahi ama extend tawre hairapa matamdana BJP na celebration dauna akoi yam phajaba yamna welcoming step ne taram na wo I harawa phawi support tawri kana yamna kaino ma mayonam da la ise makoina hairami ba wahaiduga makoina hujik tawthora isiga ani sigi khenaba so leibak praja miyamna khangbiyo haibadune ina thamjaningi ise okay thank you so much ai oza saratam laktige oza hujik la iba wafam ji ta seng harakanda amuk ma se lak torobandana kari agenda da haitare Manipur se uju maru hna ma la haning bagi apam basi maru ni irang ge tho indana irang ge lo se muten tak no za bam kin da lak tige oza khoi gi hujik mayam sena hai base ma physically present tok taraga su lakman da dana marak da haina base karina warosin purakan have strategy do adagi yat pi ro do solution badi ha ba pham su thang na kidab na te adum tham ki mara maduna but adu ba khoi se kuira ba su kuina ma se personally ma gi personal visit haitare basi la ngi matam da basi gi important je kuina karama mongala ho ba yai habidi akoina masida lai ri ba grievances mayam se ma personal la ngai sida most effective way haitare akoina masi address da ho ba ya basi ozagi khoi gi practical suggestion haitare katang highlight to bi kamai tham bini go mahakna handaki khongchat asida tasengna Manipur amasung Manipur praja miyam gi khallaga santi purake na tasengna khanba taragadi ekoi mahakna kana unagadage haibase ekoina yam suggest tawjariba CSO miyam stakeholder miyam siga phamina change all political party gi mifam ama ko ba change public gathering ama da speech tawram badu speech piram basan piram chatkiba du khata nataba ekoi tongan ba political party amasung elected representative mayam adagi lairiba stakeholder mayam siga phaminaraga ekoi matam piba machange mahakna sunglak sula udraga ekoi hanak la ibasida amu hatu la aga pung ama ani khak leiramaga yam hatu ta handoi si kari maram gino asi tawloidabane Manipur gi damakta nongmara ninira ma khaidok piraga yam phajana sida leiraga khana naina birambada yamna successful oigani
adagi aikoina pijaning ba suggestion amana karino Honorable Prime Minister Narendra Modi na Manipur da lakani na hairaga sidai da aki mo shemdana tawri myam si karigino aikoi gi awaba do uhan gadam ne handakte hana gi mamangi khulak tu nate sidi normal timing amada lakpa adugumba visit khutau du nate ba matam amada 3rd May dagi irang hauraga aikoi lambi sorokta uwa phaijandana ujau phaijandana tire mai thadana pumu muba makai gari mai thadana lambi sorok chatpa yadaba makai leirambagi phibam do achukki mati wana aikoi lan gi zone ama dongna Manipur se leiramba phibam do adumain tawraga Manipur se uhangadabane yamna nungaiba sadana masidaida kaigumba awaba amta thoktraba mayoknadraba lamdam ama dawna aki mau tawduna luhong bagi akhoi gi kaina thilak amdai gi yum kai semjan badawna akhoi sidaida tawri si kari kino asi wahan gadabne wani ba mayam si asengba true color si Manipur gi praja miyam na tawri ba asengba reality si uthok kadaba sida moina adu mayam do khumjanna na ba sida tawsannari ba mayam se masi yaroi aduga akhoi mi khongot halaga bus mapot hongat laga kai daino mayam am hongat halaga phamal laga khuba khara khuhalaga program mai pak na singre haibadugi moong tawdanaba phajana agenda amga loinana clear cut time bound concrete road map ama purakpa ngamnanaba aikoi phajana khana biramu naina biramu masi punamaksi center na tawhange haiba taragadi Manipur gi state ki leiriba BJP MLA mayam sigi makhutta yam chawba daita ama lei masi BJP gi Manipur gi leiriba legislature mayam sina masi gi daita si kanthoga aikoina adagi center dagi ngakta expect tawraga sum leibadi yaroeba akoigi hansingna haiba akoigi haibong amunba hay amunba kelakpa ngairaga kari tawe haibra adugumbado yaroeba somdagi effort somdagi push kanna tawgadamneba masi yaudrakanda aikoi yaroeba adule somgi sina makhut makhong ti ebadongna tuminna lehalaga akoi asomda khaktagi expectation thambadu su yaroi aduga loisanjarakpada maram sunyaw yaudana ai lakani noi leramo ai wa khara ngangamge noi taw aduga ai hangidoine ga hairaga instruction ama pirakpagi moongda yam usit thawoidabagi moongda tawbududi akoi yabanga moi Manipur praja ama oina aduga mahakna la ingai matamda akoi Manipur praja miyam se masida mahakna promise tawgiba national highway the free movement lehalagani haibase ngasi maitai macha Beli da leiba maitai macha singse ngasi kana chatpa ngamige Honorable Prime Minister lap pagi mangoina na aikoi Home Minister na su kayarak laukthokhrabagi matungda aikoi hanak su amuk Prime Minister laktingai mamang sida National Highway free ohelagani na laukthoibase ngasi maitai macha kana chatpa ngamige masi amtang Prime Minister na leba miyam sida aikoi assurance commitment madu amtang pibiramo haibase ai thamjaraga punoi loisalakpada aina haining base center gi leiriba BJP na Manipur usitta base masigi mathakta amuk Manipur gi BJP gi MLA mayam sina amuk aikoi Manipur praja miyam se masida hena usit handana ba makoina silleba aduna loisanjarak pada aina haining badi Manipur gi hujik BJP gi khusem gi oiba irang BJP gi artificial war leibak kanbagi mingda leibak thugaiba leibak nungsiba saraga leibak manghanba illegal immigrants khara haijanna popi thingbaine khara haijanna su tawrambaine khara haijanna congress ne khara haijanna amada amu hai onthang onjan sanaraga moina Manipur praja miyam si chahi ahum kham thengna wali se masi aikoi Honorable Prime Minister Modi na la akanda miyam da lale haijagadabane miyam da road map ama pibiramgadabane all political party gi mihut miyam unabiramgadabane aduga stakeholder miyam unabiramgadabane masigi poram khudingmak Manipur gi BJP gi legislature miyam sina yatlaga madugi routine moina tawgadaba adu upcoming plan miyam do center da hujik Ministry of Home Affairs da PMO da tharaga lebak praja miyam da khangan gadabane haibase ai thamjage.